Pukhau Santipurda kuki militantsingna landarakre. Ngasi ahing nongyayda Imphal East-ke Khundrakpam A-sigi manung chanba Pukhau Santipurda kuki militantsingna nongmay round kaya kapsinduna landarakre. Thogdoksigi matangda presna phangba paw amagi matungin nongmay kapsilakpada hen pamhunna ba gari amagi mamang thangba mingsel amade gari adugi body gi tongan ba maphamsingda nongmay maru kaya panbagi dakfam leiramkhi amasung yum amagi faklangdasu nongmay maru kaya na pankhi haire. Thogdok adugi matangda mamitmakna uhawba Pukhau Santipurdagi khunja amana haibada khullasi mi kungna taba khulloibana mafam aduda security forcing na ngaklaga leiba nate kuki khulganakna na leiba sasang haiba khullasidagi laklaga mi leitabagi talag yenglaga nongmay kapsinduna landarakpane. Thogdok aduda khulngakna ba misu amata leitaba matam oibana madugi khudong chaba lauraga nongmay kapsilakibane. Kuki singna nongmay kaplamba adu mafamduda Assam Rifles laklaba matung nongmay kapalepkhe. Thogdok asida taraga ni pansuba Assam Rifles ase kuki singi michang labra haina mafamdugi khunja singna pendabagi mat pinarakle. Sintha leptuna ima singna thamoi songna awaba phongdokre. Amarom dangarang Tecnopal District ke Machi Police Station gi manung chana leiba Saibol khulganang naba leithau kuki khulgi mafam amada afaba makal gi khusu khulai paiba kuki militant singni singnaba singna tamthina hatok pikhraba miyoi taraga humdoi gi mafamda awaba phongdoktuna ngasi khwainambal kaithel ima singna kaithel ahumda sintha leptuna khongjang changsinkhre. Awaba phongdokhibaduga mari leinana kaithel phambi ima Huirem Binodinina phongdokhibada ngarang thokiba laibak thiba thogdokta miyoi taraga humdoi leikhidabada awaba phongdokpaga loinana asigumba hana sunabagi thogdok ase toina thoklaklabade lamdam asi kari oirakani hairaduna thogdok asi amuganna thogandanaba lainga ki pungning singsilakle.